Mareibakkidamak Lanthengnabada Lukhrabi Macha Malem Thongamgi Maraibak Kari Oigadouri Achumbagidamak Haukiba sahi lisingani kulhumdoigi Megi tang ohumdagi chatharakhiba irangsina maram oiraga Makhal Makha kayagi khongjang sangsinduna asengba achumba talibi transgender activist Malem Thongamgi Maraibak Kari Oigadouri haina Achumbagidamak haina mingthonba loop amagi president Hizam Heramani Maitaina khuyek piduna thadorakpa cherol amada haikre hairi Achumbagidamak ki president Heramani Maitaina haikibada Maraibak mapurukki miyoi singi mayum makai tumna thadok pikhibada natana mikap mirau khona pik thalaba matamda miyamge achumba wayalgidamak transgender activist Malem Thongamna chara henbagi khongjang sangsinki masina mahakpu section 144 leina khongjang sangsili haiduna kotna wayan sathari hainasu phongdokki hairi Mahakna Makhatana haikibada mama masa khakta leizaba transgender activist Malem Thongamgi imung lengaki puba thangba ngamloidaba polum kaya amaga loinana hingli hairi Mahaki mathakta siriba maral sing ase koknaba Delhi gi wayal sangdagi tharakhiba che asibu support tawbiu amade mahaki case ase loisinaba Delhi khongsakidamak leibak miyamna angamba tare chenjagi matengsu pangbiu haina haikre hairi